ngasi numida waram phongkiba tongan manipuri siphongsing amasung thokiba thawwa wathoksingi maruibi I pausing myamda thamjagi anmada panam pausiri gi lakusaraga AFSPA thamjinmana India bu nungsidaba hengat hale laisio question agency khrana tampak su AFSPA amungana thamjillu haibagi akanba pressure rai chief minister pistok ki namada thokliba thawdok sing asina myam potha phangkhangre pistok tawgadaba tansilakle Biren agency khrana tampak su armed forces special power act AFSPA amukana thamjillu haibagi akanba pressure lai singtam animaktagi AFSPA lathokpa haibisi lainga ki apamani Manipur ri ek asi lathoknaba mihut singi team ama semduna union home minister yauna mari lainaba authority singna approach tawbasangi haina chief minister thoma Biren phongdokre Tarani thui suba Manipur Legislative Assembly ki taruk suba session gi ngasi pangtokiba mifam gi calling attention gi matamda phungyar kendra gi MLA laisio kaisingna democracy satpa khwaidigi saw laibak amani hairiba India da ngasi fawba tamthiraba AFSPA si matawkramna satnaribano Manipur sakhot hansi hairabadi lamdamasi ingtappa secure oi haiba ama malemgi miyam utpasangi AFSPA thamjinmana India bu miyamna nungsidana ba hengkat hale maram adun ek asit lakthokuna India gi mainstream da sanghan basang ki mangna makata na hai AFSPA thambi state amadigi thulakpa MLA ni haida ikaiba phawi matam ga suna daba ek asit mapung fana lakthokpasangi mi bu kian khanganduna phu sairaga problem solve tawgadaba nati peaceful oiba dialogue khaktana solution purakpa matamni maram asina Manipur gi tampak ki mapam khradigi AFSPA lathokibagum singi mapam singdagi su lathokpiu haiba wapam house ta pukalaki MLS na pukalaki bu wapam singadugi pakumpi reduna chief minister N Biren phungdokibada AFSPA gi mayokta Manipur miyamna matam sangnadagi leptun lakpi ningthau palamba lamdam asida mataw kramna tamthirab ek asi thamlamlibano matam adugi center gi lusingba singna Manipur miyam yanglamliba miyang asi yaningde Manipur bu India na sabsab ikai kumnaba piduna leba asida tilhalamlabadi ngasi phawba sarangaba leiribasi asi leiramloi singthakta natana tampak su ek asigi saithe chana phangduna miyamni ihau kaya hauduna lakhibani ek asimak miyoibana panmayab ek nati haiki mana makha taraduna Prime Minister Narendra Modi gi lenga klakpadigi handakta colonial matamna satnaramba criminal law ohumbu hena humanitarian oiba dignity amadi justice ta yumpham oidun nauna semtokli state asida ek amadi namthabi yadi hairagana AFSPA gi mut nauna semtokliba law ohum asidagi sanagadaba humanitarian oiba law ama thambiyu haina center the approach tokchi laiba asigi awang pok state singi miyam ki belu asi lumna lawdabugum tamthirab ek asi thamjilamba asimakpendi AFSPA thamlaga law and order hekta fagadaba nateki loinala thoklibi irang asina oirakliba phibam asida state asigi tampaki maphamsingda AFSPA amukhana thamjinana central agency kharana center akanba pressure pirakle pistoki namara mafam khudimakta thokliba thawdoksing asi kahenmale masina miyam pothapam khangandre peace tawgadaba tansilakle heba wapam thambaga loinana opposition gi mute sing yauna team ama semdana AFSPA Manipur gi lakthoknaba union home minister amadi mari lainaba authority singa phaminaduna convince tawsangi Manipur gi singa madi tamdagi AFSPA lakthokpa haibisi lainga asigi su apambani haina chief minister na house ta thamki atopa paumana KCP PWG MCU na Maxina gi mathak thamlamba athingba handokre Maxina paunam gi mathakta KCP PWG MC unification athingba thamlamba do handokre haina lok asina thadorakpa chirol amana phongdorakli laholobasi gi PRO singkhai nganbana thadorakpa chirol amana hai nagamapa lai ising sai bida leiba Maxina paunam gi mathakta lup asina athingba thamlamba do lup asida Maxina masamak amasum maki apopina sangjaratuna amung hana lupna yadaba thabak tawraroi lal lehain hajiraklaba matung lup asina Maxina bu promote tawraga pending de laidiba haibadi loisindriba film sing advertisement sing social media promotion sing amasum number loiraga release tawdriba film sing film adu bu puthokliba miyoi singi khallaga loinana Maxina gi tungi punsi gi khallaga athing basi handokle makha tarakpure Maxina na film forum na sangjaraga khunaina yadaba thabak thoram sing amu hana tawzararoi haijabigi tanja amasu tarakpada Manipur kunaini yaroidaba mongda ril namdana foreign trip satlaga natai sadaba fizol setlaga video na singba social media thagalakpa amasung kunai sina yaroidaba
lamsa sajat satpa thengnarabadi lup asina ngakpiba ngamloi hainasu section 1 thamlakli atoba paw mana Manipur chemist and druggist ki polam sing pusilakpa kangpokpi da thingkhre Imphal dagi kangpokpi yaun kuki sing taba mafam sing da ana lenga mari leinaba hidak langthak sing puthokpa thingba yaning di haina kangpokpi district chemist and druggist association na national highway kuntraga taret Imphal Dimapur lambi paringda Imphal tamna pusilakpa posai sing sek tawbagi thabak sataba hokre hari Pausiation na pangwa pausiation na kangpokpi district chemist and druggist association gi mute sing dagi pangwa pawgi matung inadi kangpokpi district ki kangpokpi bazar modbunga madi bungmol gi mafam sing da sek tawbagi thabak sathari maru oini hidak langthak sing pusinba thingmani Imphal dagi su hidak langthak sing puthokpa yabaga khongjang handokani maduna triba phawbudi khongjang sangsing higani haikena su pausida makhatari atopa pawmana none longmai da leba yung kya gi imung da sauna laikrak salakpadagi khunja singmi painari handak marak nongkan sukhibana maram moiraga none district headquarter da leba none longmai part 1 da leba yung kya gi imung da yamna sauna laikrak salakpadagi khunja singmi paina bapoknari hairi pausigi matungina hawkiba matam khradigi hona longmai part 1 da leba yung tare lomgi imung da laibak laikrak salakpa hawrakhi adomoina mak hawkipa numit khrani sida akan mamongna nong surakpadagi makhatana sauna lekrak satpa hengalakhi bane hari oirakliba phiba masida yum sing adu ki miyoi sing pakhatna badagi numidangi matamna yumna sangduna tumba kibadagi safagadaba mafam singda ahing yarektuna lainari hari thagdo asigi matangna longmai village authority ki chairman kasaigai gangmaina phongdorakpagi matung inadi kumza English nga magsamapan marfugi matamda longmai part 1 digi panglap laptana sauna landslide hoki masidana tana ikuidana marang singi railway track sembhamna su sauna sing ningkhai bagi thagok sing thoki oirakliba phibam sing asida makhatana hena khudong thiba tholakadra haina miyamna mi paiba poknari maram maduna mari rainab authority na phibam si yengsin biduna lokat piya section tharang sing thabak lokat piu hairakli atopa pawmana BDF singna talib demand sing pidrabadi BDF ki mama masa masal masi amadi masil mana puna magna sagotuna khongjang sangsingani haujik satharibe assembly mifam asida BDF sing ki demand asi pibidrabadi BDF isasna sangsilapa khongjang kudimakta mama masa masal masi masil mana puna magna sagotkani saruk yagani akan mo khongjang sangsingani Imphal West District BDF Employee Guardian Association ki President I Gita Devi na kuyek biduna thadora post chirol amana hairi sholasina hai BDF isa sina BDF singi khuchuman hengat piu police personnel amana phangdiba adumak piu haina matam sangna demand tawduna lakhi adu bulenga asina maming tegi oina khaji hengat piduna lakhi government na thokiba order ki matungina kumza English ngani ga kungani thoidigi sahi asigi sayesigi increase oina lupa chonga khapiba sinadi BDF singna phangjariba honorary masiga yam 8% pamoibana matam masigadi atuki matik sunadre hari Manipur su inflation rate asuki matik wanglaba matam masida BDF amana phangniba lupa lising tarasina mataukramna yumpu godoribano haibisi government sina khanthabiba matam oire masa masu karamna maitamangani mama mapa karamna layengani thakani haibisi khangdabagi ra natraga khangna khangsinadabra haibisi BDF singi guardian singna government hangli BDF sinna ngasigi law and order ngakpa miyamgi punsi lanthung ngakpa asaw sangi escort tawba nungju nungsa marakta police amaga sa manana mathau pangthok halaga khusumana haikru manada yumlaga bibiba housing matamdabu lupa lising tara sina karibu tawgadoribano maraksida district transferable gi cabinet warepsu laukshin biri hairi maram ke asin house satharibe assembly session asida BDF ki service rule 1861 police act under section 17 amadi 18 gi matungina police personnel amaga samanana pibam thokpa khusuman pibinaba warep lawbiu hairi atopa pawmana national highway 102 gi lambi drain sembi dabana lamding mapara khutchem gi isau thoktuna miyam awaba me unari Wangjing Lamding Bazar Pauduna Sieliba National Highway 102 Indo Myanmar Lambi asi sembra loikrabasu lambi asi gi nakal hausu paw drain sembiduna leibana nong surakpa matamda ising senthokpam leitre haina Lamding Educated Welfare Association lewa Lamding gi president S Ozina khuyek piduna thadorak pasiro laman hairi
Sirol asina hai lengana drain sembi tabana maram oiraga highway asigi nagyeta leiriba lamding wangzingi miyam angak phangna awaba me unari highway asidagi lamding sanga yumpham amadi tentha phawduna satliba lambi asigi highway tainabada ising thumjinduna khongna satpa phawbu yadana leiri loinana lamding laisram laikai gi lambi sing ising thumjin khiduna satok sinda awaba kya mai unhale maram asina mari lainaba department athupa matamna miyeng sangbiduna highway asigi nagyeta drain sembiduna leiriba si athupa matamna sembiduna miyamgi awaba kokhanbiu haina sirol asina hairi loshilak poina to pawmana India na Manipur bu mase tana thugai bi yaroi haina September 19 Delhi da khongsat satkadori Indian yamna sayena mawong na Manipur bu English nga maga samapan ga nifuga mapanda loishindringai mamangda ngasi Manipur bu mase tana thugai ki bi yabi akiba natragana Indian laushindringai mamangda leijanba Manipur gi layar lam khaida honglakpu yabi gi singnabadu kaidonungda lamdi India na lokshin kraba matung na ngasi Manipur da wakal na lamba phangdraba mongda ama kangkhul mutpa ethnic cleansing paktak na hatpa genocide thakya leptana highway blockade tawba madi illegal tax khumgatpa Manipur gi sinmilon bumaram saram metpa madi furup ki lam tanabana singma thagokya lepana dina thurakli haina Manipur International Youth Center MIYC thadrak sirol aman hairi Sirol snai ngasidi Manipur na British ki makutagi taraga mari August English nga magasamapan nga nifuga taret ningtamba phangba matamda oiramba Manipur ki park sawi square kilometer lising nifuga taru ado India na namtin tinsingraba matungdadi kabobidi pitokibadagi ngasidi Manipur ki park sawi si square kilometer lising kuntraga nithoiga zahumga kunga taret tamang hairi masisu nomogi pixilakli hairi India na Manipur bu mase tana thugai bi yaro hena sahi gi September tang kunga mathuri Delhi da Manipur miyam gi oba khongsat ama salagani Manipur bu India na mase tana thugai bi yaro hena satkadoriba Manipur miyam gi khongsat asida maikai khudimak leiriba Manipur miyam na mating pangbiyo amasum sawatpiu rally asri mapung phana pangthokpa ngamnabagi damakta athuba matamda yellow furup singi mihut sing amadi Manipur gi damak thau pangthokliba lup singi mihut sing yawba mifam ama pangthoksaragani rally asi tekta kaidana sinba ngamnabagi damak advance team ama Delhi da handak hapta gi manungda salagani rally asi da saruk yaningba amadi tengbang nungwasingna MIYC96@yahoo.com da pau phobirangna Manipur International Youth Center MIYC gi sirol man hairi adu hausku yadi mem pau sumatang solution jarage mas mem puna no update ngaminase